ꯍꯩꯔꯝꯅꯤ ꯍꯩꯔꯝꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯗꯤ ꯂꯛꯈꯤꯃꯤ ꯆꯦꯜꯂꯤ ꯍꯥꯏꯅꯔꯤꯃꯤꯅꯦ ꯏꯁꯨꯅ ꯂꯩꯔꯨꯕ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯗꯧꯔꯤꯃꯤꯅꯦ ꯂꯛꯈꯤꯃꯤ ꯆꯦꯟꯕꯤ ꯑꯣꯏꯒꯗꯝꯅꯤ ꯈꯥꯡꯕ ꯀꯟꯒꯗꯝꯅꯤ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯀꯣꯏꯁꯨ ꯁꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯐꯝ ꯁ꯭ꯀꯨꯜꯗꯤ ꯄꯣꯛꯐꯝ ꯆꯥꯎꯐꯝ ꯑꯣꯏꯔꯤꯕ ꯏꯌꯨꯝꯁꯤꯅꯤ ꯍꯧꯅ ꯂꯣꯟꯆꯠꯇꯣ ꯍꯦꯛ ꯀꯥꯏꯔꯨꯕꯗ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯗꯣꯔꯤꯝꯅꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤꯀꯣ ꯃꯈꯣꯏꯅꯅꯦ ꯄꯦꯟꯖꯅ ꯏꯃꯧꯗꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇꯣ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟ ꯁꯤꯡꯉꯕꯅꯤ ꯀꯣꯏꯁꯨ ꯁꯥ ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯏ ꯄꯥꯎ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯕꯕꯣ ꯀꯨꯏꯔꯦꯗ ꯏꯁꯨ ꯅꯥꯎꯕꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯑꯩ ꯏꯃꯥꯗꯁꯨ ꯑꯃꯨꯛꯇꯪ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯕꯣ ꯏꯃꯥꯗꯣ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯝꯇ ꯊꯤꯔꯨꯁꯤꯕ ꯊꯤꯔꯨꯅꯤ 이마우 방너부 뒤든 랭키니 단자 아마 짜만다부 대강이니 농만나 콰이라만다 탱나라미 하이 농만나 꽉케텐다 탱나라미 하이 나한목기 마복다 까리 빠뿔랑 실루라바노 캉드레다 이슈사 이슈사 포타나바 떠오르시 낭슈와라마니 포타루로 잘로 왜버 애짱하게 잘로 따죠 그래 그들기 ꯍꯌꯦꯡ ꯉꯧꯕꯤ ꯀꯩ ꯌꯨꯝ ꯅꯪꯅꯤ ꯀꯣꯏ ꯀꯣꯏꯔꯨꯗꯨꯕꯣ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯈꯜꯂꯤꯗꯣ ꯑꯩ ꯃꯤꯁꯇꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯏꯆꯜ ꯃꯆꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯎꯏ ꯀꯩ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯠ ꯍꯥꯏꯌꯨ 따죠 ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯆꯤꯆꯦ ꯑꯌꯤꯡꯕꯤꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯀꯅꯥꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯐꯥꯗ꯭ꯔꯤ ꯏꯝꯐꯥꯜꯗꯅꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯅꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯄꯥꯡꯒꯦ ꯑꯩꯅ ꯁꯥꯕ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯃꯇꯦꯛ ꯑꯃꯒ ꯄꯥꯡꯒꯦ ꯃꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯍꯥꯏꯅꯔꯒ ꯍꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ 이제도 마마 사나디 아담네 모이 한식나 남도는 홍비리바 농마 이코이들 나가서 야우까 밤에 아수쿠이 바탐세 이누이타 사우붕아이드나 레레키브리 아두바 농마타수 마나우이도라키데 ꯑꯩꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤ ꯍꯟꯗꯛ ꯂꯥꯛꯄꯗ ꯏꯀꯥꯏꯒꯤ ꯋꯥꯡꯃꯂꯥꯅ ꯅꯨꯡꯒꯤ ꯀꯟꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯇꯣꯟꯗꯣꯟꯕꯤ ꯑꯩ ꯎꯄꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ luhongmo numituso tachaw laaba kaidongay lakani haiduna dum kablay tachaw buya muninge adum hailay 그래 난 보다로죠 난 보다로 뜸물어줘 계속할로는 지지这五人呢？这五人呢？对，
이슈지 레이지 아니고. 도노비, 아이 너한테 와마 하이는 거라면. ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯕ ꯅꯪꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯂꯨꯍꯣꯡꯕꯁꯤꯗꯅ ꯇꯥ ꯀꯣꯏꯔꯦꯡ ꯑꯩꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯅꯦꯆꯜ ꯃꯆꯥꯗ ꯑꯗꯨꯃꯥꯏꯅ ꯀꯔꯦꯝꯅꯕꯤꯅꯨ ꯇꯥ ꯀꯣꯏꯔꯦꯡ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯍꯟꯇꯣꯛꯑ ꯆꯠꯀꯦ ꯍꯣꯏ ꯅꯣꯏ ꯍꯟꯗꯣꯛꯆꯣ 도놈비씨 아이고 무시한다 ꯇꯥ ꯀꯣꯏꯔꯦꯡ ꯑꯗꯨꯃꯥꯏꯅ ꯉꯥꯎꯁꯤꯟꯅꯅꯨ चलोरे चक्रोबा चलोबा चे खोइ ननोबा चलो ꯇꯥ ꯀꯣꯏꯔꯦꯡ ꯅꯠꯇꯦ ꯁꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯇꯥ ꯀꯣꯏꯔꯦꯡ ꯅꯪ ꯇꯥ ꯀꯣꯏꯔꯦꯡ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯀꯣꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯀꯣ चलो ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯇꯥ ꯀꯣꯏꯔꯦꯡ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯊꯥꯗꯣꯛꯑꯁꯦ ꯇꯥ ꯀꯣꯏꯔꯦꯡ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯌꯨꯝꯗ ꯇꯥꯎꯁꯦ ꯊꯥꯗꯣꯛꯑꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯅꯪ 누가요 맛sắc khangdana 나쁜지 톱신기비도 빠마이 라오 아이둥 라오 일로 에이 라오 에이 많이 떠오고 많이 떠오고 할머니 타도 할머니 내도 많이 떠오고 너 많이 떠오고 할머니 너 손다 타도 할머니 타도 오세 내가 찔러로 따초 마이 탈망은 짱 그놈 그람 짱 그놈 뭐 탈망이 그람 짱 그놈 에이 안다서 năng ai là mình đã ép cái nó 따초 ép cái nó 에이 불러 실람들디네 이철로 비쁘게 하라 에이 뭐하러 năng ai là mình đã ép cái nó ép cái nó nó tao đi mai thoải mái này 너도 받았다 너희들 에이 뭐하러 따초 낭장한 간호 따초 낭장한 간호 따초 낭장한 간호 맞죠? 따초 ꯍꯧꯖꯤꯛꯇꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯈꯨꯜꯁꯤꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛꯁꯤꯗ ꯌꯥꯎꯔꯤꯕ ꯆꯦꯟꯈ꯭ꯔꯤꯕ ꯌꯨꯔꯦꯝ ꯊꯛꯄꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯕꯅꯤ ꯇꯦꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯤꯡꯅꯕꯤꯅꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯎꯅ ꯍꯣꯡꯒꯗꯕꯅꯤ ꯑꯩ ꯃꯉꯥꯜ ꯀꯔꯤꯝꯇ ꯅꯨꯡꯅꯥꯡꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯑꯆꯨꯝꯕꯒꯤ ꯃꯤꯗꯤꯅꯦ ꯀꯩꯗꯧꯉꯩꯗꯁꯨ ꯋꯥꯂꯣꯏꯗꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯖꯗ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗꯅꯦ ꯏꯕꯨꯡꯉꯣꯅ ꯈꯨꯗꯛꯇ ꯆꯦꯟꯕꯤꯔꯛꯏꯁꯤꯁꯨꯅꯦ ꯑꯊꯧꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯕꯤꯗꯦ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯅꯤꯁꯅꯥꯅ ꯀꯔꯤ ꯈꯟꯕꯤꯔꯤꯕ 이모기 도스 그리슈 레이티 ꯃꯌꯥꯝꯅ ꯊꯧꯖꯥꯟꯕꯤꯗꯅ ꯂꯦꯞꯅꯔꯨꯔꯕ ꯂꯨꯍꯣꯡꯕꯁꯤꯃꯇꯪꯗꯤ ꯀꯥꯏꯍꯟꯕꯤꯗꯅꯕ
ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯀꯦꯁ ꯅꯨꯡꯒꯤ ꯃꯇꯥꯡꯗꯗꯤ ꯏꯃꯥꯛ ꯅꯨꯄꯥ ꯃꯉꯥꯜꯒꯤꯗꯃꯛ ꯑꯩꯁꯨ ꯉꯝꯃꯤ ꯃꯈꯩ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯗ ꯑꯩꯁꯨ ꯂꯩꯔꯤꯗꯅ ꯑꯩ ꯕꯤꯗꯤꯑꯦꯞ ꯇꯣꯝꯕ ꯇꯣꯛꯑꯕꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯇꯣꯝꯕ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯍꯟꯗꯛꯇꯤ ꯁꯔꯀꯥꯔꯅ ꯇꯣꯂꯣꯞ ꯍꯥꯞꯀꯠꯇ꯭ꯔꯁꯨ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯁꯤꯗ ꯅꯪ ꯑꯩꯅ ꯇꯣꯂꯣꯞ ꯍꯥꯞꯄꯤꯔꯅꯤ ꯀꯣ ꯃꯗꯨ ꯌꯥꯝ ꯐꯩ ꯁꯥꯔ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯩꯅ ꯍꯥꯏꯒꯦꯅ ꯈꯟꯖꯔꯝꯕꯅꯤ ꯁꯥꯔ ꯌꯥꯔꯗꯤ ꯁꯥꯔ ꯈꯔ ꯌꯥꯝ ꯍꯥꯞꯀꯠꯄꯤꯌꯨ ꯁꯥꯔ ꯍꯣꯏ 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 ꯑꯗꯣ ꯇꯣꯝꯕ ꯆꯥꯒꯗꯤ ꯅꯊꯟꯗ ꯂꯣꯜꯂꯒ ꯊꯛꯆꯔꯣꯍꯦ ꯅꯃꯥ ꯁꯤꯗꯒꯤꯗꯤ ꯑꯁꯥ ꯇꯧꯔꯨꯔꯅꯨ ꯀꯣ ꯀꯌꯥ ꯂꯣꯜꯂꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯁ ꯁꯥꯔ ꯑꯗꯣ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯜꯂꯨꯀꯣ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯐꯩꯀꯣ ꯐꯃꯟꯗꯅ ꯍꯦꯛ ꯄ꯭ꯔꯃꯣꯁꯟ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟ ꯑꯅꯤ ꯑꯍꯨꯝ ꯊꯣꯛ ꯊꯣꯛ ꯀꯥꯞꯊꯣꯛꯑꯒ ꯂꯦꯡꯖꯨꯝꯗ ꯑꯁꯣꯛ ꯀꯔꯤꯑꯣ ꯌꯥꯝ ꯅꯞꯄꯗꯧꯅꯦ ꯑꯣꯐꯤꯁ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯁꯤ ꯃꯊꯟꯇ ꯆꯠꯄ ꯉꯝꯗꯈꯩ ꯍꯣꯡꯉꯣ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯨꯔꯤꯕ ꯏꯃꯧꯗꯣ ꯆꯥꯎꯅ ꯑꯩꯒꯤꯁꯨ ꯏꯆꯨ ꯇꯥꯅ ꯍꯣꯡꯈꯤꯅꯤ ꯍꯦꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯣ ꯑꯩꯈꯣꯏ ꯁꯅꯥꯍꯟꯒꯤꯗꯤ ꯑꯃ ꯍꯣꯡꯗꯧꯔꯕꯅꯤꯅ ꯏꯃꯥꯁꯤꯅ ꯍꯥꯏꯅ ꯁꯤꯡꯅꯔꯨꯔꯤꯗꯨ ꯐꯔꯛ ꯇꯥꯅꯗꯅꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯁꯨ ꯌꯥꯏꯗ ꯍꯦ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯇꯅ ꯇꯣꯛꯀꯅꯤ ꯅꯪ ꯆꯣꯝꯅꯗꯅꯕ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯨ ꯀꯩꯗꯧꯒꯤ ꯏꯃꯥꯁꯦ ꯑꯩꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦꯗ ꯕꯤꯗꯤꯑꯦꯐꯅꯤ ꯕꯤꯗꯤꯑꯦꯐ ꯇꯣꯂꯣꯞꯁꯨ ꯍꯦꯟꯀꯠꯀꯗꯧꯅꯤ ꯍꯦ ꯅꯪ 시니 ꯅꯪ 시니 ꯅꯪ 시니 ꯅꯪ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯆꯥꯁꯦ ꯇꯦꯕꯜꯗ ꯊꯝꯖꯔꯝꯃꯒꯦ ꯏꯃꯥ ꯍꯦ ꯄꯨꯊꯣꯛꯈꯣ ꯑꯩ ꯆꯥ ꯊꯛꯑꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯖꯣꯕ ꯖꯥꯕ ꯍꯦꯛꯇ ꯆꯥꯕꯤꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯉꯔꯥꯡꯗ ꯂꯥꯛꯏꯕ ꯏꯅꯝꯃꯁꯤꯗ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯍꯦ 이내목 사비야 ꯉꯥꯡꯐꯝ ꯊꯣꯛꯇꯅ ꯉꯥꯡꯉꯤꯕꯅꯤ ꯅꯪꯅ ꯈꯪꯄꯣꯠ ꯅꯠꯇꯦ ꯆꯠꯂꯣ 이놈아는 까리 까이그러봐 까리 랑그러봐 젠 이마다 좀 나이 봐오나디예 빈다바 레이바나 아사오바 레이바네 벤토파 히만드라슈 아파보이데 이놈아 헤이 자세부 덮고 파르수 파트라수 아이세야 레이마 시제니 마통 마람 캉다바 미기네 마쿠tka 답답 했다 답이바 미나테 에이 한거이고 아이디 레이마니 시즌이네 목보다 나 탄때 강아 시도리는 능 부자리 레레레나 이 짱토마가 맞다 감절을 거야 마시가 나 마시 소이들이니 마시 헤이 그래도래 남이 돼야 돼 까불이로 왜 까삐노 까보이다 강대 북능시에 핵도 농시래 그러게 이만한 낭들이 계속 할로나 마우먹이 묵은 짱도 고원이다 아도기디 에이 그슈칸데다 아두디 그러게 이마 이빠 마사카 ngꯧ드라바
ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯏꯔꯤꯛ ꯑꯃ ꯐꯥꯎ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯈꯜꯂꯨꯕꯗ ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯈꯤ ꯁꯦ ꯀꯞꯀꯅꯨ ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝꯃꯨ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯈꯥꯡꯕ ꯀꯜꯂꯨ ꯂꯥꯟꯅꯕ ꯇꯝꯃꯨ ꯏꯁꯣꯔꯅꯁꯨꯅꯦ ꯁꯨꯃꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯗꯕꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯌꯨ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯅ ꯍꯧꯔꯛꯄꯤꯅꯤ ꯏꯃꯥꯅ 이웃 잡이바 이비마 하이나 뭉시나 거비바 미kup도 adu 파옹당디 레이방 amagi tongna aingода bibiuko 도단비 그분은세 누비오비 파사바디 칸간바 이쿠부 이넨복부 뭉시니 칸망감바도 아둠마 타모에도 나마탐 주부다 레이답니고 ꯑꯩ ꯆꯥꯛ ꯊꯦꯡꯈ꯭ꯔꯅꯤ ꯏꯕꯦꯝꯃꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ ꯃꯁꯛꯁꯤꯡꯁꯤꯒ ꯍꯌꯦꯡꯗꯤ ꯐꯪꯅꯕ ꯊꯤꯔꯨꯔꯒꯦ ꯍꯟꯗꯛꯀꯤ ꯁꯥꯟꯅꯕ ꯆꯠꯄꯁꯤꯗꯤ 이마부 khoi 이마기 공약이 풀도 꼭딱 답저가 망고니나 짜닝해보 티루 미호이 자드러버스네 이마부 컵 가오고 야데 미라이베 야데 이부고 아도바 아코이 마도 아이우보다 색가 강비드나 갸ꯟ가 따락드나 윰cel라지 가이라디 얌 누아이니코바 나나우두나수네 또이나 번자람바네 아두보 감다우 크라바노 마와마 바우슈 아둠 따키 이돔사 이보소 혹시 태양아니예 로이래 라에 세세세세세 현탁시 아묵 또 톡더라디 하우로이나 아복네 또 톡. 세 마팜 자나 합잘로 뭐 에모저기 나마나바 사말레마나바 탱나바다 이수나 마이 박부 오유고 어제게 봐 이내 에모저기 망골로요 뭐 네 에모 도기기 허이 더 하이 영어이 옌너는 섹션나 살루고 염롬다 목마이 원살라까 노이붕어 ꯏꯆꯟ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯝꯃ ꯅꯪ ꯏꯃꯥꯗ ꯆꯥ ꯑꯝꯇ ꯄꯤꯔꯨꯒꯦꯔꯥ ꯑꯁ ꯊꯛꯇ꯭ꯔꯁꯨ ꯇꯣꯛꯆꯖꯅꯤ ꯄꯤꯔꯨꯅꯨ ꯏꯅꯝꯃ ꯍꯦ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯗꯤ ꯃꯁꯛꯁꯦ ꯅꯨꯡꯁꯤꯔꯛꯇꯕ ꯅꯪꯅ ꯂꯣꯝꯕꯅꯦ ꯍꯥꯏꯔꯒ ꯄꯤꯗ꯭ꯔꯗꯤ 이마도 타로예 이루자들은 사컴 짱이라 뭐 하라디 루자리 ꯑꯗꯨꯝ 하이젤로 나트라디 아이나 롬바니 하라디 아묵 타로예바 라오고 호이나마 asuk thina tawrisi bauba akhoi namase suk saudi masi nupi ma hinchobiniko nupi nu foreign putradi kam thana phattabjatniko nupi mu kiwalailitiko masi no iramtai नेपोलियन अफब इमाम तो पीयू पृथ्वी जोई तोगे हरमिस नेपोलियन की ममा दो सनान की ममा का चाप अनरमगनी फटबा ममा नी ना हालु सिया पोती एगी नुपी का ओरमदि नान उमरक तो फटनो केनोमता सर हे नंकना नो आई कोई सोमसी कोई सनान की मबाई होय माने आई खंबिद्रो आई लाक्सन बंगम जद्रेबो ये अहन दिलारना अंगांग कपदा थेमबदा फाउसी नरिमी आईगी मिंगदी पीडीएफ तोंबा ओ पोस्टिंग मफम नमी फुमन बदगी अकोई साना खांग मंगमद्रेना युम सिदा हाउस प्रोटेक्टर ओइना थम्मनी यानी चंगबी कुशी तो युम से आईगी युम नते नंगी नते को ओ अखोई गुमने संबिवानी कुछ तो
ꯀꯤ ꯆꯨꯕꯤ 이주 따다비 ꯅꯪꯒꯤ ꯍꯥꯗꯨꯛꯇꯒꯤꯅꯤꯅꯦ ꯍꯦ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯦ ine ai tondon bigi mabungni ahindagi mapala sanaba chakadaba ada ine hoi mamoi mayam unanindana changjirakpani ꯑꯣ ꯑꯥ ꯈꯨꯡꯒꯪꯗꯒꯤ ꯑꯣꯏꯔꯦ 이bunga ꯑꯩꯈꯣꯏꯗꯤ ꯏꯊꯧ ꯂꯣꯏꯅ ꯆꯤꯟꯖꯩ ꯃꯄꯥꯁꯨ ꯏꯆꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯖꯩ ꯉꯍꯥꯛ ꯐꯝꯗꯅ ꯋꯥꯔꯦꯝ ꯉꯥꯡꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯖꯗꯦ ꯅꯆꯟ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯁꯤ ꯃꯉꯥꯏꯔꯦ ꯍꯦ 이bunga ꯁꯪꯉꯤꯕ ꯍꯥꯏꯕꯨ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯄꯨꯕꯤꯈ꯭ꯔꯁꯨ ꯌꯥꯔꯦꯗ ine 다쳐 정오 이문등 같은 밤새 yare ichangara jaldi am nungaina lermidana ai he ke pung 11 makai gi flight se ki batare ai chowi ne ichal marai bakti na horuk pini pidet patat pini imai pana nauk no kon birakti ine oina ngang sektana phubi chebiduna nakhut chana warak watem bi adubine miyo mina taba ngamdro wai pubu ngamdro polum kya de thongat pige khanbi ganine 에 mafamsida laga nangna tharadibu khondu karino ha ai sibu nangi namituda kari oina uge pukchil chawbi minusi khambi mama moy bada matik chabi nupi amoy nuji adubine wang makaktang di hajiram ke marai bakti rabi lai rabi kai chubi chalche aina miram dai sana balo iduna halakpo phawdadi tekta kaidana thambiramo ayo jarage ne 다쳐 시스 kari thuena khumit khudang macha moagu manasu mase nama thon mangaptan miusita base yam hainade hey nabung lai ni sidane matung ingega injadro khaba 다쳐 우보 밤시대 아무한나 락다나봐 에이 하이자키게 이마 소이 ngamdana maudaga tainaradi BDF tomo sarkani ko masi
Hello? हाँ, किधर है? हाँ